mayam buhan waktu itu pun sebiyuna matara moksari ngasi channel asina action horror category gi manung sanba Telugu movie ma puduna laksari movie sigi mamingna Sambala movie si 2025 ki December gi date 25 release tawkibani fare mya ai movie sigi wari li phawjaraklage ai no wari li matamda soi ki lan ki amadi sita nando ba yawr su mayam na ngapiyo mayam nungsi biduna gi channel asisu like comment amadi subscribe tawbiram hajari fare mya movie rom da mai unsilasi movie ki hawbusinda ulakli basi ek palai gi saktam dani aduga myoy amagi khonjina wari lirak khonjin asin hari sahi lising kaya gi mamangda andaka sura ko badi manam leiramki sakti yamna leiba di manam mani mahangna layam singde ektek toromi layam singna ma ka lang thengnaba ngamlamte upai leitraba layam singna mapu mahadevta diman asi lotion bina bagi haijarami mapu mahadev na hajari bas da tabiraduna diman asi ga mahadev ka lang thengnare akan ba lampam ma thoklore adubu diman asi budi mahadev na hatokre diman asi ga lang thengnabada mahadev ki humang marik ma tarakle aduga khonjin asin hari lampam asina wari iski maru oigadori bani haraga sin asi ka tawkhraga 1980 gi matam ulakliba matam asi nongalamdai gi matam dani Sambala hariba kulski nakanda meteorite ama tasin kibasi ekoi du uhali mafam asi maina tumna saklame aduga kanagum ama lakpagi matawgumna tawribasu ulakle hui kaya am suka nakana khongri ramu ko nupa amna thoraktuna nungna thadan hui singku tale aduga magi sanbi ma leijabasi sangom sumnabagi tawri aduga nakan amadana saudaba kanagum amana kungang asida yamna yang lakli somdana sangom sumge tawri baramu asina sangom sumge tawbuda thalib mai ase loina mutkre saudaba asisu ramu gi memda yerokle ramu asina laten sukalaga sangolomda lapada man makolam tarakpatigi leitoktuna yenglubadadi kanasu lebidi uramte ramuna san gi mayada lakpa matamdadi magi san ase karisu tohogdaba adu san asina ramuda yenglalaga aki mamong amada khongdura lere ramu sungangna magi matungda kana leribano haidana yengli adubu kanasu lebidi ude adubu ramu usigi matungda diman ma thoroklibasi aikoi du uhalakle diman asi lebagini san asina aki matau ulibasi ramuna san astagi sangom sumge tawbrasu san asina yadre ramuna su mafamasta karigumba amadi leire hapsi singnare saru mapun amasu kanagumba amana langsilapagum magi myada langsilakle matau usir ramu sidi angapa phawre leiramba posai singsu mathanta tarakpa inturakpa kaya ama tarokle ramu kibna lore aduga ramu tamna diman asi lakli pasi ulaga sin asit kat tawkre matam Mr. nupa ama gari thauduna horon khologe makhon asi tabda sangom sumge toramba ramu usi gyan lakle maha gyan ngahak manglore mahangna gyan lapa matamdadi masa ase kari no ma tawre mangonda kari thokrabage haiba mahak khangdre nakana madana kunja miyamna sangom leibu nupa amata makoi gi sangom masi joli mamangde yaukiba ramu asisu magi sangom sumba pata puraktuna sangom laribu nupa asta piri sangom laribu nupa asina batinda yauribasi ini sangom natte khanglakpata i haina lauraga mahak senkre sangom singji su le mai tholoina haidokre asumna tawbaga movie iski maming asi thadrokle masigi matungda Geological Survey of India gi office to lakle mafam asida scientist sing na wa khanari makoina sahi taruki mamangdagi meteor amagi matangda tijenduna lakibadu Sambala hariba kungang asida tasinkre yamna ingni singna leba kungang amani nung asina tasilakpada amang atadi karisu thokide adubu nung asi mayamdagi khara tongale nung asida kari composition yauribano haiba khangdoknabagi nung asigi sample lawraga test tawraga khangani habiki matangna wari sanari somdana Sambala hariba mafam asida ulakle pa amana ising pairaga makong hamnabagi lakpa matamda meteorite oriba nung asi taraga lerama mahangna thengnare nung asida kwa amasu tunglubada kwa asi mathana sikhirami nupa asina nung asigi myara changsilaga munna yenglubada atai nung singa manaramde aduga mahangna pairakliba ising yawba patra asi sagalakle asumna torokputki nupa asina patra asi thadakhre aduga somdana opistam ulakli scientist singna khanaribasi nung asigi sample lawnabagi thagadoribasi kananu habigi matangani maramdi Sambala hariba kungang asi dharma lining laison yamna sena ningjaba kungang amani aduga lighting yamna thajaba kungang amasu oibagini asumna khanaraba matungda head oriba nupa amana Bikrambu mafam asa thanabagi warep lore adubu ataina di yaningde maramdi Bikram asi lighting da thajadaba science da yamna thajaba misak amani maram asina kungangi myoisinga mahaka yanarakloi haibagini adubu warepti Bikram oina thabda tare haujik Bikram asi ulakre mahak movie sigi hero oiribani mamagi photo yengduna kapni piklingaida mamaga kainakre maha ase scientist amani award kaya amasu fangkre mahak Sambala hariba kungang duda chatnabagidamagda sem sare haujik Bikram asi Sambala hariba kungang asida yaurokle maha pu constable Hanuman koba amana ngaiduna lerable aduga Hanumana mioy amada Bikramgi posai sing asi dimanung adugi meada buku haibada nupa asi akiba phawrami Bikramna Hanumanda
ꯃꯤꯇꯤꯌꯣꯔ ꯑꯃꯕꯨ ꯀꯔꯤꯒꯤ ꯗꯤꯃꯟ ꯔꯣꯛ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯦ꯫ ꯍꯅꯨꯃꯥꯟ ꯍꯥꯏꯔꯤ, ꯁꯔ, ꯅꯈꯣꯏꯒꯤ ꯂꯣꯟꯗꯗꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯨꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯒ ꯇꯥꯔꯛꯂꯤꯕꯅꯣ ꯈꯪꯗꯕꯗꯒꯤ ꯅꯨꯡ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕꯅꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯨꯡ ꯑꯁꯤ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯤꯑꯣꯏ ꯑꯃꯅ ꯎꯈꯤꯕꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯗꯤꯃꯟ ꯔꯣꯛ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯒꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯍꯥꯏꯅꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯔꯦ꯫ ꯕꯤꯀ꯭ꯔꯝꯅ ꯍꯅꯨꯃꯥꯟꯗ ꯍꯥꯏꯔꯤ, ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯀꯔꯝꯕ ꯈꯨꯡꯒꯪꯅꯣ? ꯅꯨꯡ ꯐꯥꯎꯕ ꯏꯁꯣꯔꯅꯤ ꯈꯟꯗꯨꯅ ꯂꯥꯛꯂꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯡ ꯑꯁꯤ ꯕꯨꯠꯅꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯦ꯫ ꯍꯅꯨꯃꯥꯟꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯕꯤꯀ꯭ꯔꯝꯅ ꯃꯌꯥꯝꯅ ꯁꯨꯈꯪ ꯈꯪꯗꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯅꯦ? ꯍꯅꯨꯃꯥꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯦꯛ ꯍꯪꯂꯨꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯋꯥꯃꯤꯖꯤ ꯑꯁꯤꯗꯤ ꯑꯆꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯁ꯭ꯋꯥꯃꯤꯖꯤ ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯨꯟꯖꯥ ꯃꯤꯌꯥꯞꯁꯤꯡꯒ ꯂꯣꯏꯅꯅ ꯔꯥꯃꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯤꯅ ꯔꯥꯃꯨꯗ ꯁꯟꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯍꯪꯂꯤ꯫ ꯔꯥꯃꯨꯅ ꯍꯥꯏꯔꯤ, ꯑꯩꯒꯤ ꯁꯟ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ, ꯃꯆꯤꯟꯖꯥꯛ ꯐꯥꯎꯕ ꯐꯖꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ, ꯃꯆꯥ ꯐꯥꯎꯕ ꯃꯥꯒꯤ ꯃꯌꯥꯗ ꯆꯪꯂꯨꯕꯗ ꯃꯆꯥꯗ ꯃꯄꯤꯅ ꯐꯨꯕꯤꯔꯦ, ꯁꯪꯒꯣꯝ ꯁꯨꯝꯂꯨꯕꯗꯁꯨ ꯁꯪꯒꯣꯝꯒꯤ ꯃꯍꯨꯠꯇ ꯏ ꯑꯣꯏꯅ ꯇꯥꯔꯛꯂꯦ ꯍꯥꯏꯅ ꯋꯥꯔꯤ ꯇꯝꯂꯦ꯫ ꯁ꯭ꯋꯥꯃꯤꯖꯤ ꯑꯁꯤꯅ ꯑꯔꯨꯕ ꯑꯃꯗꯤ ꯑꯣꯏꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯁꯪꯒꯣꯝꯂꯣꯝꯗ ꯂꯥꯛꯂꯦ, ꯑꯗꯨꯒ ꯁꯟ ꯑꯁꯤꯗ ꯌꯦꯡꯂꯤ꯫ ꯁ꯭ꯋꯥꯃꯤꯖꯤ ꯑꯁꯤꯅ ꯁꯟꯕꯤ ꯑꯁꯤ ꯍꯥꯠꯇꯣꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯄꯥꯈꯠꯂꯦ꯫ ꯅꯨꯄꯥ ꯑꯃꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯁꯟꯕꯤ ꯑꯃꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯄꯥꯞ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯁ꯭ꯋꯥꯃꯤꯖꯤꯁꯤꯗ ꯍꯪꯂꯛꯂꯦ꯫ ꯁ꯭ꯋꯥꯃꯤꯖꯤ ꯑꯁꯤꯅ ꯄꯥꯞ ꯄꯨꯒꯅꯤ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯊꯋꯥꯏꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯆꯪꯕ ꯉꯝꯕꯗꯧꯅ ꯊꯋꯥꯏ ꯑꯁꯤꯅ ꯁꯥ ꯁꯟꯗꯁꯨ ꯆꯪꯕ ꯉꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯒꯤ ꯈꯜꯂꯒ ꯁꯟꯕꯤ ꯑꯁꯤ ꯍꯥꯠꯄ ꯇꯥꯕꯅꯤ ꯍꯥꯏꯔꯒ ꯔꯥꯃꯨꯗ ꯃꯈꯨꯠꯇ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯄꯥꯏꯔꯒ ꯁꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯔꯥꯎꯟ 3 ꯆꯠꯂꯨ ꯍꯥꯏꯔꯔꯦ꯫ ꯔꯥꯃꯨꯁꯨ ꯁꯟ ꯑꯁꯤ ꯀꯣꯠꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯍꯪꯒꯥꯝ ꯃꯔꯨ ꯑꯁꯤ ꯃꯆꯨ ꯑꯣꯜꯂꯝꯂꯦ꯫ ꯃꯌꯥꯝ ꯂꯣꯏꯅ ꯉꯛꯂꯦ꯫ ꯁ꯭ꯋꯥꯃꯤꯖꯤ ꯑꯁꯤꯅ ꯄ꯭ꯔꯁꯤꯗꯦꯟꯗ ꯁꯟ ꯑꯁꯤ ꯍꯥꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯎ, ꯑꯩꯍꯥꯛ ꯅꯨꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯥꯃꯨꯒꯤ ꯅꯨꯄꯤꯅ ꯄ꯭ꯔꯁꯤꯗꯦꯟꯗ ꯁꯟ ꯑꯁꯤ ꯍꯥꯠꯄꯤꯒꯅꯨ, ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯔꯨꯕꯗꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ, ꯁꯟ ꯑꯁꯤ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯆꯈꯤꯒꯦ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯔꯥꯃꯨ ꯑꯁꯤ ꯁꯥꯎꯒꯠꯂꯛꯑꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯐꯨꯕꯤꯔꯤ꯫ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯅꯨꯄꯤ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯗꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯤꯅ ꯔꯥꯃꯨꯒꯤ ꯑꯁꯥꯎꯕ ꯑꯁꯤ ꯐꯥꯊꯔꯤ, ꯑꯗꯨꯒ ꯍꯥꯏꯔꯤ, ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯑꯩꯁꯨ ꯈꯪꯉꯤ ꯔꯥꯃꯨ, ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯈꯜꯂꯒ ꯅꯪꯒꯤ ꯁꯟ ꯑꯁꯤ ꯍꯥꯠꯄ ꯇꯥꯕꯅꯤ꯫ ꯔꯥꯃꯨꯅ ꯁꯟ ꯑꯁꯤ ꯍꯥꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ? ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯊꯥꯛꯂꯤꯕꯅꯤ꯫ ꯔꯥꯃꯨꯅ ꯍꯥꯏꯔꯤꯕꯁꯤ ꯁꯟ ꯑꯁꯤꯒꯤ ꯄꯩꯁꯥ ꯄꯥꯝꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯃꯨꯅ ꯄꯩꯁꯥ ꯄꯥꯝꯕꯒꯤ ꯋꯥꯍꯩ ꯇꯧꯔꯛꯄꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯕꯥꯂꯨꯒ ꯃꯔꯩ ꯇꯧꯅꯔꯛꯂꯦ, ꯈꯨꯠ ꯐꯥꯎꯕ ꯊꯥꯅꯔꯛꯀꯗꯧꯔꯦ꯫ ꯔꯥꯃꯨ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯇꯧ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯁꯣꯝꯗꯅ ꯔꯥꯃꯨꯒꯤ ꯃꯃꯥꯅ ꯁꯟꯕꯤ ꯑꯁꯤ ꯍꯥꯠꯈ꯭ꯔꯅꯤ ꯈꯪꯕꯗꯒꯤ ꯁꯟꯕꯤ ꯑꯁꯤ ꯇꯨꯃꯤꯟꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯤꯅ ꯔꯥꯃꯨꯗ ꯃꯥꯒꯤ ꯁꯟꯕꯤꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯈꯥꯏꯒꯠꯅꯔꯒ ꯁꯟꯕꯤ ꯑꯃ ꯄꯤꯔꯒꯦ ꯍꯥꯏꯔꯔꯦ꯫ ꯑꯗꯨꯕꯨ ꯔꯥꯃꯨ ꯑꯁꯤꯗꯤ ꯃꯁꯥꯁꯤ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯤ, ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯒꯨꯝꯅ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯟꯕꯤ ꯑꯗꯨ ꯍꯅꯨꯕꯤꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯤ ꯊꯥꯗꯨꯅ ꯁꯟꯕꯤ ꯑꯁꯤ ꯐꯥꯔꯨꯅꯕꯒꯤ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯣꯏ ꯅꯨꯡ ꯇꯥꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯥꯃꯨꯅ ꯃꯥꯒꯤ ꯃꯉꯛꯇ ꯌꯥꯜꯂꯤꯕ ꯐꯤ ꯑꯁꯤ ꯂꯧꯊꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯉꯛꯁꯝ ꯃꯌꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯅꯨꯡꯗ ꯂꯩꯔꯒ ꯆꯠꯄꯒꯨꯝꯅ ꯇꯧꯔꯤ, ꯁꯥꯔꯀꯜ ꯃꯆꯨ ꯂꯩꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯃꯉꯣꯟꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯁꯨ ꯎꯈꯤꯕ ꯅꯠꯇꯦ꯫ ꯁꯣꯝꯗꯅ ꯕꯤꯀ꯭ꯔꯝ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯌꯜꯒꯤ ꯃꯈꯣꯟ ꯑꯃ ꯃꯍꯥꯛꯅ ꯇꯥꯔꯛꯂꯦ, ꯑꯗꯨꯒ ꯍꯅꯨꯃꯥꯟꯗ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ꯭ꯔꯥ ꯍꯪꯂꯦ꯫ ꯍꯅꯨꯃꯥꯟꯅ ꯁꯥꯏꯀꯜ ꯆꯦꯟꯒꯤ ꯃꯈꯣꯟꯅꯤ, ꯕꯤꯀ꯭ꯔꯝꯅ ꯁꯥꯏꯀꯜ ꯆꯦꯟꯒꯤ ꯃꯈꯣꯟ ꯅꯠꯇꯦ, ꯄꯥꯌꯜꯒꯤ ꯃꯈꯣꯟꯅꯤ ꯇꯥꯔꯤꯕꯁꯦ ꯍꯥꯏꯔꯛꯄꯗ ꯍꯅꯨꯃꯥꯟ ꯑꯁꯤꯗꯤ ꯀꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯁꯔ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯂꯝꯍꯥꯡꯗꯅꯤ, ꯑꯗꯨꯝꯅ ꯀꯤꯍꯜꯂꯛꯀꯅꯨ꯫ ꯕꯤꯀ꯭ꯔꯝꯅ ꯑꯩꯅ ꯅꯪꯕꯨ ꯀꯤꯍꯟꯕ ꯅꯠꯇꯦ, ꯑꯩꯅ ꯇꯥꯔꯤꯕꯁꯦ ꯄꯥꯌꯜꯒꯤ ꯃꯈꯣꯟꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅꯗꯤ ꯄꯥꯌꯜꯒꯤ ꯃꯈꯣꯟ ꯑꯁꯤ ꯑꯗꯨꯝ ꯇꯥꯔꯦ꯫ ꯄꯥꯌꯜꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯍꯅꯨꯃꯥꯟꯁꯨ ꯀꯤꯃꯟꯕꯗꯒꯤ ꯁꯥꯏꯀꯜ ꯑꯁꯤ ꯀꯟꯅ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯁꯥꯏꯀꯜꯒꯤ ꯃꯃꯥꯡꯗ ꯔꯥꯃꯨꯒꯤ ꯁꯟ ꯑꯁꯤ ꯂꯥꯛꯂꯝꯕꯗꯒꯤ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯨꯕꯤ ꯄꯥꯝꯕꯤ ꯑꯃꯗ ꯊꯦꯡꯖꯤꯟꯗꯨꯅ ꯇꯨꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯟ ꯑꯁꯤꯕꯨ ꯐꯥꯅꯕꯒꯤꯁꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯍꯅꯨꯃꯥꯟꯅ ꯅꯨꯄꯥ ꯑꯃꯗ ꯁꯟ ꯑꯁꯤ ꯀꯔꯤꯒꯤ ꯇꯥꯟꯅꯔꯤꯕꯅꯣ ꯍꯪꯂꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯁ꯭ꯋꯥꯃꯤꯖꯤꯅ ꯍꯥꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯕꯤꯀ꯭ꯔꯝꯅ ꯀꯔꯤꯒꯤ ꯁꯟ ꯑꯁꯤ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯍꯪꯂꯤ꯫ ꯍꯅꯨꯃꯥꯟꯅ ꯁꯪꯒꯣꯝꯒꯤ ꯃꯍꯨꯠꯇ ꯏ ꯑꯣꯏꯅ ꯊꯣꯛꯄꯒꯤꯅꯤ꯫ ꯕꯤꯀ꯭ꯔꯝꯅ ꯏ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕ ꯁꯟꯕꯤ ꯑꯁꯤ ꯍꯥꯠꯀꯗꯧꯔꯤꯕꯔꯥ? ꯍꯅꯨꯃꯥꯟꯅ ꯁ꯭ꯋꯥꯃꯤꯖꯤꯅ ꯍꯥꯏꯕꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯕꯤꯀ꯭ꯔꯝꯅ ꯁꯥꯎꯅ ꯅꯈꯣꯏ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯂꯒ ꯁꯥꯏꯀꯜ ꯑꯁꯤ ꯍꯨꯒꯠꯂꯒ ꯀꯟꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯟꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯤꯌꯥꯝꯅ ꯁꯟꯕꯤ ꯑꯁꯤ ꯀꯣꯠꯁꯤꯟꯗꯨꯅ ꯐꯥꯔꯦ꯫ ꯐꯥꯔꯤꯕꯁꯤ ꯎꯕꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯃꯈꯣꯏꯒꯤ ꯇꯝꯅ ꯑꯉꯝꯕꯗꯒꯤ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯗꯣꯔꯛꯂꯒ ꯁꯥꯏꯀꯜ ꯑꯁꯤ ꯂꯥꯛꯇꯨꯅ ꯂꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯪꯈꯤꯕꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯊꯕꯥꯛꯇ ꯁꯥꯏꯀꯜ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯇꯥꯔꯦ꯫ ꯁꯟꯕꯤ ꯑꯁꯤꯁꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯕꯤꯀ꯭ꯔꯝꯗ ꯍꯪꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯐꯨꯅꯔꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯕꯤꯀ꯭ꯔꯝꯕꯨ ꯐꯨꯅꯕꯒꯤ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯕꯤꯀ꯭ꯔꯝꯅ ꯂꯣꯏꯅ ꯐꯨꯊꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯍꯅꯨꯃꯥꯟꯁꯨ ꯂꯥꯛꯂꯦ꯫
somdana swamiji asi nung tarakpa mafam asida leramduna nung asida munna yengli laigi mathau mangamsu tawri tangkai tarabak champra asidagi I oina thorokle thamliba yubi asi sumai chakhalakle asumna tawriba matau asida president asina swamiji da tawriba sip kari no haina hangle swamiji asina hausti maigi nuksi sitle champradagi I phawba thorokle atiyadagi nung phawba tarakle mase asam mamadi oiroi tawri harame aduga nung asibusu thawri no kosimduna thamkre laitingi thawramsu tawri mafam asida Bikram hoisu sanbi puduna lakle sanbi phana bagi honaruba singsu phajinduna purakle hojik president gi machanupa balu da nupa amna pawsu tamlare balu na kanana makoi bu purakli buna hangle mastagi balu asina yamna sawna Bikram gi meada laktuna kari gi ma gi musing bu puri buna hangle hanumana balu bu themjeli mafam asida president asi lakle hanumana Bikram asi scientist ni nung asigi matang da tijinba lakpani hayare adubu balu asina kari gi noi gi musing asibu sasan punbugumna pulibasa hain hanglakle Bikramna makoina kaisu mara laijadaba sanbi amabu hatnaba tawrambagini harare president asina sir nang mafam asida kari thoklibagi haibase na khanglabra Bikramna nung asina tarakpadagi radiation maram oiraga sanbi istagi sangom gi mohutta I oina thoroklibani sana tholiba sugumna nongonda tholam lakpadi kamaina tawpa wan tawbadi I oina halaklabadi balu nang busu hat ka dawribura president asina Bikramda wa ngangwada fajana ngangu mase akoigi khungangni swamiji amana Bikramda sampradagi I thoroklibani mai phawba mathanda charlilbani aikoin haibase thajo nung ase phattaba nung amani Bikramna nakoin haibido aranma ngaktani nakoina bunni tawribase atiyada pairaga leiba nungni masi telescope gi mateng uba phangani mase asamba nung amani hairamlaga nung asigi mata lakle swamiji asina Bikramda sanupa nakoi gi matamda telescope saraga planet singi matangda nakoina tamlibani adubu aikoi gi matamda di telescope jaudana hanadagi planet singi matangda khangduna laklibani Bikramna science amadi lighting gi matangda kenab leibani harakle Bikram di andabiswas thajaba miyu natti lighting thajati mahakti science khaktani mahakna thajari base swamiji asina science na khangba ngamdaba kaya shastra na puthoklibani nangna khanbana science na kudingmak tapa ngamlani khalibadu arahanbani science na khangdaba kaya ama shastra na khanglibani nung asina prithibida taraklibsina takpadi mafamista ayetpa pinabagi taklibani Bikramna namkhoi gi mamanga gi matam gi wari ado mayamna libiyu apangbu sing thajagani adubu aidi maduda thajagadaba minatte swamiji na science na pakum puthokba ngamdaba thawdo amabu andabiswas ni haigani kariguma science na pakum putholagana science na ni haigani nangna tamliba science adudi loiba nairamgani adubu shastra di nangna tambagi loiba nairoi Bikramna nangi shastra na miui kaya gi thongnabu akibita ontokhali aduga science na di akiba kaya bu thongnada onthoklibani nangi shastra do aina masakhangle karisu mara lejadaba sanbi amabu hatnabagi honarim libaduni haraga nungasigi akoibada koisiliba thobi esi lokthokre yungliba usisu phukre tawriba matawsida baluna mayamda Bikramna tawribasi akoigi lining laison chatnibi esibu ikaiba pibani mahapu phuro haina jathang pikre kunjamiam su Bikrambu phuna big sensinkre hanumana president da kunjamiam sing asibu amukta khamliyu India government na mahapu tharakpani karigumma phatanungda thoklabadi kaya phagadobu mande mahana mafam asida nungni leiduna nung asibu test tawraga adum hankigadau leirabani haidana president asida kan haijarame mastagi president amadi swamiji na mayamu tingle Bikramna nung asibu test tawpda yare baluna Bikramda singnaba ma thamlamlaga mahak chatkre Bikram mafam asida leinabagi tien ama khale sanbi sisu mafam asida thamle Bikramna sanbidagi sangom sumbudasu I oina thokpa thenglare mastagi sanbi asibu veterinary doctor amadi yengthokhale masigi matungde Bikram asi nung asigi matangna kana thijali mahangna lariba mafam asida nupi ama lakle nupi asina nang oire butki nung asibu senabagi lakle hainaribase nangi maramda kunja singna yamna hainai Bikramna nahapu kanano haina nupi asida hangle nupi asina ma ase khul asida lariba mandirbu senariba pujari adugi masa nupi haina masak taklaga mayamna di mafam asida sangba kinaribani adubu nangdi nung asibu nungdangna thugaina ba tawramni kibaga amta phawdabra haina hangle Bikramna nung asidi atyada pairaga leibani adubu swamiji asina buni hajalaga mayamda kihalibani mahang haraga nakoina thajaribani ne nupi sina Bikramda nahak isor lai habsi thajapra Bikramna ISA scientist amani min uba taba khakta thajagani ele lai habsu thajai adubu but pret atma lai habdi ai thajate lai phawba thajate nupi asina nahak alien habtu ukhrabra Bikramna udri adubu mahak ase science ki research ta lai haba proof tawrabani nupi asina nangna science ta thajabagidamagta amukta udriba alien adu lai haina thajaribani masiga manana aikoina shastra bu thajaribani maram asina aikoina isor lai habse thajaribani
nang iso leite hairabadina akoina di naha ase angaw mini haina khalibani hairaga chatke tawri Bikramna nangi namingbu kari kawbage haina nupi isda hangli nupi asina DB kawi haramlaga chatkre mathangi sinda numidangi matamda Ramu gi mayumda ulagli Ramu si sak sari sa sabagi saru singa silleri bahangna sak sari ba sa sabagi matau si ubda mamaga amadi magi nupi gi kiduna yengi Ramu na sa insang kona dabadagi purangna ba magi nupi da hari adupu magi nupi na amta leitre nang loina sari baduni harakle mastagi Ramu se sawraga thorokle aduga isingda mamai tage tawrubada magi sapam asi akibu sapamda ubadagi kiduna mahak tu sinlaga leire somdana Bikram asi Hanumana magi memda purakli Hanuman gi masan pi chitra kobi ama suleri Bikram da mahaki masan pi bu masak takle Hanumana Bikram da hari aigi isa se mayanga mi manatre mahak autism haiba laina na nare magi muda se karam kana sense lakani haiba khangde magi laina khangda bisingna di aigi isa se ngawre hainabi magi mamasu laikitre akoina isagi anaba asibu phanabagi mandir ke yasa tuno lai khurungi adubu kari sukana kite leiribe miyamna isagi matausi uraga nukna biba kayama tawroki mamana masagi damukda khanjabada wakalaina hoiduna mahak laikidabani haina wari liri hauji Bikramna wala telibu painting asi jenglaga kanana yiglibano haina hangli Hanumana isanupi chitrana yiglibani karigumba amabu mahangna he ukraba ukibado mahangna yikpa ngami hauji Bikram asi chitragi miyada laklaga kari yenglibano hangli Citrana thawal misak ta makut thilaga mamabu yenglibani harakle Bikram su atiyada yengduna leire Citrana Bikramda kari yenglibano hanglakle Bikramna mahak su mamabu yenglibani haina kumle Bikramgi mamasu piklingaida mahakpu thatoktuna chatkrabani Citrana chasa nangi imadu amukta yengedana harakle mastagi Bikramna magi wallet ta hapsaba mamagi photo chi putoktuna Citrada yenghale mathangi sinda Bikramna leirim fam masta ulakli nungdi ngale Bikramdi tumli Ramu gi san asisu haujik sajik sari adubu mafam masta kanagum ama lakle basi khangbadagi san asi akibu matau horokle Bikramna tumningaida payan gi makholam tarakle miyo amasu tin asi phawro chatkre Bikramna hawgotlaga kanano haina yenglubada Ramu oidun leiramle Ramuna magi san asi lokthuknaga punabagi tarokle mata uste Bikramna Ramu ase inthokre Ramuna masi aigi san ni haraga san asi amu lokthokpa lakle Bikramna Ramu gi makut ase phare mastigi Ramu ase sawgolakle aduga Bikram gi makut ase mahakna pairaga laitekre aduga laktana langthokre Bikram sulamai taadun leire Ramuna Bikram gi masa ase amuk pairaga wangna thangalaga laimai da thadare aikoina khangle Ramu ase atuki mati kanli haiba Ramuna khut tharakpasida Bikram su saroktuna mongonda khut thare adubu kaisu changdri Ramun oina Bikram ase puthare Bikram busan gi ising thaknaba thamliba patra asida makok namsilaga hatnabagi tawri matam asida tariba nung asigi maset ama leibak manungde sang horokle tanja asida bel gi khonjen ama Ramuna tarakle khonjen asina magi masa asi karinoma toroktuna manako melaga mafam si thaduktuna chatkre Ramu gi mata usda Bikram su yengduna lehore matam asida DB hariba nupi asi laktuna kaidorobagi haina Bikramda hangle Bikramna mafam asida Ramu laklami san asi punab khonarami aina yaroina tinglubada mahang aibu angawba amana tawgadaba matawgumna attack toromlibani DB na nung lerem fam asida maikhu lakle haibna Bikramda takle Bikram su nung sigi miyada lakle mafam asida leibak nungdagi maikhu throkli nung masit ama leibak manungda sangkibadagi horaga leribani Bikramna nung masa ama ahoba asida thadari aduga makuna leibakta tinduna su tari matam asida Hanuman asi lakle DB na iyamba Hanuman asi lakle aibu urabadi wahang kayam hanglaklani ai chalage haramlaga DB si tian mung sangaga lotkre Hanuman asi masanupi Citraga lakminari Hanuman Bikramda masayuktagi sanupi asina sargina nakta chatsena ningai tobadagi laklibani aisu police station da aruba ama chataba yadre sarda yeloidaba orabadi Citra asi thamlamge hari Bikramna su Citra thamlam asda hara haro yare asumna Citra Bikram amadi DB puna nungaina sanamina dura laikre numina sima masigi matungda numidangi matamda ulokle Bikram asi tian manungda test tawduna leiringaida Hanumana tharakpa mioi khara lakle makuta thabak subda sizinaba khusu kulai pari Bikramna Hanumanda mi tharu haibadagi lakpo horibani haujik makoina nung lerim fam asda leibak tawthab horokle asumna tawtharakpana leibak mungdagi maikhu thorokpa Bikram hoina thengnare mastagi nupa sing asi kiduna loina sienkre Bikramna khamna kan hone adupu tabi kitre mastagi Bikram oina leiba ase tawthab horokle somdana Ramu asi bender amada laktuna yu thakli mangna thakliba yu asi yamna yamre magi yu thak asi maung amani magi mataw asi uraga yu thakliba musingna magi maramda wari sanarakle yu khuthakse yung angawna thakpagi matawda thakliba se ngasi magi saluru ni saluraga chai saraga lakle hairaga
Ramugi nupi du makoida sinaro haina Ramuda unsilaga karem narakle. Bender family Krishna ko nupa asina su sanari buari starabadiki mahaksu tumini yenglakli. Matamista Ramuna saruktuna mangona karem nari nupa singasi tamtina puduna hatok harokle. Musing asina Ramuda kut tharubdasu musing asim hangno oina loina hatokle. Yuyon Krishna asidi tumina lumduna Ramuna tawrubsi yengduna lari. Matamista angama kablakle. Angang kablibasi Ramuna tabadiki angang lari belomda lakpa harokle. Yuyon Krishna asina yenglubu matamdadi angang asigi miyada Ramu lari besure. Angang ase Krishna mahaki di masa uribani. Somdana Vikram na lebak tawtaba matamda mahak makhara tarakle. Makhara surungama leramle. Mahak na may samkalaga panglang ibising asi yengli. Aduga kari leribuno haina su yenglakpada kari gumama mahak na tengnare. Aduga sin asit kat tawkre. Masigi matungda Yuyon Bender da ulakni. Pulis amadi president su lakle. Miyu kaya ama siraga leramba si yengli. Bender asigi maningi udasu nupi amasu siramli. Tanza asta anga ama kapapagi makontarakle. Pulising na sujak tharim famsta lakle. Aduga Yuyon Krishna si tumduna leramba si ubadagi hautokle. Aduga Krishna na Ramuna miyu kudimok loina harpani. Aigi imit mang uhorobani haraga wari ringrakle. Ramu asi angang miyada leri. Matam asida Krishna ki nupi sina Ramuda kaidorobagi hain hanglakle. Adubu Ramuna sangsilaga Krishna ki nupi gi mokhuida metlaka thangatkre. Tawribasi Krishna na di uri lumduna yenglibani. Aduga mahangna khangi Ramuga mahaka panaba ngam haba. Ramuna nupi sigi mokuri metlingaida Krishna na magi masa asi tumina lautolaga lodi. Ramuna nupi si hatoklaba matungda angang yenglakpadadi angang leramdaba thengnabadagi thiba horokle. Ramu gi ngaksamda si liba asisu paithokre. Paithokrabnina horaga leiri. Aduga Ramu asi masa matanta makok asi nungda hanjin jesalaga noklaga sikirami. Mastagi Krishna su masabu puduna chenkibani. Hauji wari pumba liba lol matungda Ramu gi asiba masala leram si thengnare. President da kunja sing na asum nahari kungang asda tawri pisi karino. Aikoi su kampang khangtre. Swamiji na sanadu hatrabadi kungang asi awaba tagani habdu haujiti awaba taba horole. Masi kudimang asi officer adunani. Mahapulem na thaba yade. Mahap har kadabni haidana president asida haijai. President asina kunja sing usibu tiamsili. President asina SI amada Vikram bukung asi thaduk tuna chatkina bagi hayu haina order pikre. Masigi matungde SI amadi Hanuman Vikram gi meyada lakle. SI asina Vikram da ngarang Ramuna miyu taru halam le haina pau tamle. Pau si tabade Vikram na ngarang su Ramuna ingunda puram libani. SI asina aduga kari gi report roktibano. Vikram na kaisu leita pawa ama gi damakte report tawkidabani. Mahangna magi sanasi lawpa lakpani. Aina tinglubudagi thokibani. Adubu karigino mahangna miyu taru adubu haliba. SI asina mayamna habja nangna maram oiraga khungang sida but laklaina hainare. Vikram na mayamna hainariba adu sarna thajaribara. SI asina masina topic ama oikre nangi thaba adu loiraba loitribra loiragadi ngasigi numida se chatkro. Vikram na ahangna chatringaida karigum ama yengko haina SI asida hairare. Aduga mokoi Vikram na thengnarkiba surung asida lakle. Surungi manungda saru purang ama lerama thengnare. Hanumandi kibna lore. Vikram na saru purang asi sahada thaduna test holasi. Adu oiragadi history khangba ngamgani. SI asina karino sarnang nahari bisibo. Kunja singnadi sarbu charhan kinabagi kan hari. Aduga haujina mu saru purang asi amuk test tawkigdoriba. Aina kulunanduna haijari. Sir nahak mapam si thadukuna chatpikro. Vikram na saru purang asi test tawriba phawbadi mahak mapam asi thadukuna chaloi. Nang ngamloidaba oitaragadi Central Higher Official da pawpiko haibra haina harakle. SI asina su Vikram na hariba asida yare. Saru purang asi puraga chatkre. Test tawnabagi. Aduga Vikram da mapam asi thadukuna chatkinabagi su hairamini. Somdana Krishna na masa pamduna lapa matamda president gi masanupa balu asiga magi nungsina jipi nupi asiga loina ribasi mahang uri makhoi ini gi wari sida khangi balu gi mamana nupi asi pamde haiba aduga Krishna asiti makhong asi sekla ka satpa miyu amasu uri bani balu amadi nupi asigi mataw asi yenglamlaga mahaksu satkre somdana DB asi Vikram gi meyata lakle Vikram chatnabagi posai losali satka darobra haina su Vikram da hangle Vikram na satka daure Drivina karigi chatkadoribano Vikram na aigi thabak lore adugini Devi na khungang asida thoribasiki matangda kanamtana su khangba ngamdri Vikram na nakoina khangdrabasu aidi khangle Ramuna ngaubugumna kunja singa se light ni loina ngaubaga sab manaribani aduga nakoigi khungang asida leriba praja singa sida akiba pohonduna adum leiragani hari matam asida Ramugi mama asi laktuna sanbi masa pubiraktuna mama gi mayada thamduna masinjak pijari ahal asina Vikram da hari yengu isanupa sanau masa asina ngarang digi mama udabada sajik chaw haiba yadribani adubu hausti harauna sajik sari miyebada natana sahasan phawba mama gi nuksiba pamjaido
Bikramna matamna onba kya purokrabsu mama amana masabu nungsibadi karisu hongloi hausti karisu wararaganu san asigi test pumba tawba lore san asigi sakhawda problem kara leirambagini ahal asina kunja singna aigi saramuna miyoi kya ama halaga matanda sisaki haina wari naribani masibu asumbu oidoribarane asumbu oirambasu yai mama inadi isada sagotkanu asawba adu fazilu haibani adu isana tapikite asawbuna isabu hapikipani haidana kapli Bikramna Timjinbiri ahalasin hari isanupa nangi mingde aina khangde adubu nahangna sanbi mama asibudi kanbikibani kunja singna aigi isagi asib haksang adu mama aingonda sinaroi haina laikre mama inadi isagi asib haksang adu mama aingonda sinaba pami haidana kapli mastiki Bikramna cycle tongduna satnabagi tawri aduga ahalasda ramugi haksang adu lawruki ga harame debina Bikramda nangna mafam si thaduk tuna chakrabadi sanbi asi soidan happy khragani harakle Bikramna Hanuman aina haramgani sanbi asi hapta ama khungastagi lotuna thamu haina kariguma sanbi asi na songom throlaba matamdadi khunja singna sanbi asi hat ki harak loroi haramlaga Bikram asi chatkre masigi matungde SI amadi Bikram hospital na lagne ramugi asi baksang sida yengli makoina khanbana ramu asi makokte yesilaga sibani haina khanaribani adubu doctor asi na hari siba asi reason tongale masigi reason asi nerve senen asinani akoi miyubde singli lising tar ka chani hena yawribani men oriba nerve asidi nerve senen asini Nabsenin asina kudi mangak selibani haraga ramugi mangak sanda leiramba asisu yenghale adu gari mafam asta gariguma mari thokre mafam asta sagalaga leiramgani maram asina nabsenin asta damage thoktuna problem laktuna brain asina control tawba ngamdabadagi mahangna tawribasi karino khangnamtabi yai kariguma mahangna hingamba taraga di test tawraga kari leikibano kamdawbano khangdukpa yabani adu bhausti mahang laikitre khangdukpa ngamlaro haina doctor asina harami Doctor Fawbo reason khangtri adubu siba asi nabsenin asi damage laibadagi sibani haina khalibani somdana Krishna asi ulagli mamit asisu masu ole mahaki wakanda balu umadi magi girlfriend ga loina kibadu magi wakanda dum khanduna tan leire aduga Krishna da su diman asi sangnamle magi ngaksamda round leiramlaga karigum ama round asta satuna leiri ngaksang da sumna leiba taragadi diman asi sangle haba taklibani Krishna asisu diman asina control tawkre masigi matungde Bikram asi magi lefamda muk lakle mahangna lakpada magi ten asi mai loina thadukuna leiramba thengnare sanbidi mafam asta dum leiramni aduga utmarak astagi magi polam sing asi khandokni magi wallet ta hapa mamagi photo asi maina khara saklamne mamai masit ama yawkhre masi uda Bikram asi mathwai nungaitre aduga mafam asi bracelet nama tanama thengnare kanagino haibasu mahangna khangle somnana president asi mi leitaba yawbudagi yum amda laklami balusu mafam asi leiri mafam asta Bikram asi laktuna balugi mamai kupang thari president na khanari ba asi khamtokni bracelet asi baludu langsini balugi oiramle Bikram na hari ai mafam asi thaduktuna chatlagina toramani adu bhausti ai mafam asi thaduktuna chatlaroi khungang asta dum leiragani nakoina aibu hana bhonaramba natra sasan hana bhonabadu natana mi phawbu hana bhonarlaba nakoigi khunjamiyam asi laitina thajaba hen kibra karisu afafa takhangdre ngasi nang aibu hana bagi honaramli basigi matangda aina FIR panduna arrest toba yai adu butoroi ai mafam asta dum laigani haramlaga sawraga Bikram asi chatkre baluna Bikram hana bagi ten mai thakibani adu Bikram di ten manu leiram kite mahakti hospital na salubagi tanja adu oibagini tawribu mata osta president asina baluda asumbra haram ni bisa haina hangle baluna khunjamiyam na siribasi gi damakta mahapu hana bhonarubani harakle wai ase tabada mapana mahapu mamai kupang thare masigi matungde Bikram asi Hanuman gi mimdo lakle Hanumana sa se masang thingaida dibi asi mafam asta laktuna Bikram bu korle aduga makoi ni sepuna chatkre dibi gi mataw asi khara pakhale somnana Krishna asi singkhari magi mataw asi tumina Bikram amdi dibi na yengli aduga Krishna gi ngangksam asida diman sangle khangbagi khudam laribasi makoi ani na ure masigi matungde numidangi matamda Krishna gi mayumda Bikram Hanuman amadi mamangda yawkiba doctor adu laktuna Krishna na tawribasi yengli Krishna na sa sari magi khusa asida angpa phawribani Bikram hogi plan asi Krishna da wantram hida kapsilaga Krishna bu test towa asina mangonda laribasi karino haina khangdoknabagi ni plan tawribasi hauji Hanumana thong thinduna Krishna bu kokthole aduga Krishna dagi singkhara laigena su haijinare Hanuman asti Krishna ubda kiribani Krishna na sing lobagi non tharingaida doctor asina Krishna gi mananganda injection kaure mastagi Krishna ase yan makre mabu doctor asina ambulance ta hapaga purga chatkre test tonabagi damakta somdana baluga khangnaba nupi Basanta si irujari bahangna irujari ngaida sarigama haina konjin amana anira hairakle mastagi Basanta ki bu phawre aduga kanano du leribado mi tanaba lawra hairaga make sukhali
अदुबु इरुजफा मफम अस्ता बालू से चंगलले बसंता सिना खलुबना बालूना मंगोंदा किहनबनी खलुबनी अदुबु मखोय अनिना लोइना दुनो लैरिङैदा खोंजेन अमना सारेगमा हाइना मुक्तिरकले बालूसु तारदुना खोंजेन असकी माइकैदा थिपथोकले मफम मुस्ता मियो एमा लैरंबा बालून उरे कनानो हाबदि अखोय तोकते मियो असिना बालू से फुरकले बालूना फुना बहन रुबदसु महापु ओइना फुरकले बालूसु मियो असिकी मतौस्तु उबदा कीरदुना बसंतादा मी कौरुकी हरंबगा चटख्रे बसंता मतंतंग हावरे महाकीबनसु लोइरबनी सोमदना बालूसु युमथों खुनिंग चत्तुना थोंग थिली मी कौथुली सोमदना कृष्णना बसंता जी फादुना पुख्रे सोमदना विक्रम अमदी हनुमान तुमनिङैदा कन्स्टेबल मा लाक्तुना थोंग थिलकले अदुगा कृष्णना डॉक्टर होइबु फुरमलगा सेनख्रे हाइना पाउ तमले मंखोइसु अंगप पोक्लिबनी मरमदी कृष्णदा वानथनबगी हिदा कापसिनख्रगा सेनख्रे हाइबसिता हौजिक बालूना मी कौपगी मकोन विक्रम होइनसु तारे मस्तगी मकोजु हाउनदुना बसंतकी मेमदा लाले अदुबु बसंतदी इरुजबमदा लेरमद्रे लौबुलुमदा चलगा यंगलुसी हाइनदना मकोइ चटख्रे सोमदना कृष्णना चरु मरक्त बसंत असि थामले बसंत असि ज्ञान मांगलिबनी अदुबु कृष्ण असिना इज्जत लौनबगी तरुले मतम असदा बसंत असि ज्ञान तारकले महापु इज्जत मांगे तोरंबा असदा कृष्ण असि इंथोकलमलगा कना सेनख्रे कृष्ण असु तानरगली सोमदना विक्रम होइना लाकपता विक्रमना पायनगी मकोन तारकले लाकमिनरबा तैदा पायनगी मकोन असि ताब्रा हंगुदसु मखोइदि अमता तादे हारकले अखोइना खंगले पायनगी मकोन असि विक्रम खक्तदा तहानबनी हाइबा मसिगी मरमसु मखा तारकपदा सोइदना यारुकलगनी विक्रम पायनगी मकोन असि माइकरोमदा सेनख्रे सोमदना बसंता मतवाई कंजनबगीदमक कना लरुकता चेली कृष्णसु तानबा लेप्ते सोमदना विक्रम असिना पायनगी मकोन असि लपुलुमदा लालो हाइपबी मतागुमना विक्रमदा पायनगी मकोन असि ताहानदुना लपुलुमदा लहाली अदुगा पायनगी मकोन असि मफमस्ता लेख्रे हाइनसु पाउ तमले सोमदना बसंता कृष्णना तानरकपदा मतुंगदा लेरमबदगी खंगबदगी लारुका चेनख्रे महाना लावरिबसि विक्रम होइनसु तारे मस्तकी खोंजिन असिगी माइकैरोमदा मकोइ चेनख्रे सोमदना बसंता असि फनकन चेंजरबसु कृष्णना महापु फाख्रे अदुगा महापु इजन महन बिरग मतुंगदा चावरब नुंग अमा थांगलगा बसंतदा थादनबगी सेम सादुनु लेरे विक्रम होइसु मफमसि योक्सलक्तुना कृष्णना तौरिबु मतौसि मखोइनु उरे अदुगा अदुमना तौगनसु हाइजि अदुबु कृष्णना तादना मांगना पारिब नुंगसि बसंतगी मकोकता थाददुना बसंतबु हातुकलमलगा नुक्तुना सेनख्रे विक्रम होइसु माहाकी मतुंगदा तानारले अदुबु कृष्णना तुमिना लुमलुमदुना विक्रम होइगा लाकमिनर म्युसिंग असि पुथरि हौजिक कृष्णना बालू असि फुनबगी तमक तानारकले विक्रमसु कृष्ण होइगी मतुंगदा तानारले बालू असि तुसिनबदगी कृष्णना बालूबु फुख्रे विक्रमना लाटेन अमा कृष्णदा लंगलले अदुबु कृष्णना थैदोहबदगी पालहौद्रे सरू मपैदा लाटेन असि टासनदुना महि चालकले मतमसर कृष्णगी ngaksamda साकन ओइना लेरिबा मफम असदगी दिमन असि पाइथोख्रे दिमनना थोकिबा मफम असि होरगा लेरिबनि हौजिक कृष्ण असिना महि चालिबा सरू मकता सेनसिन कितुना मतंता महि चाहनजरगा सिजख्रे विक्रम होइना कन्नबगी होने अदुबु कन्बा ngamlamde masida koina khangle diman asina thokrabadi miu asi suicide taw haiba mafam asta kunjamiam suloina laklai विक्रम ना कृष्ण की मसादा चाकलेब मई असि मुथनबगी लेबाक लंगसिले मतमस्ता हनुमान पारिब लाटेन असि मथंत मई साउना चाखलकले मतौस्ता हनुमान कीरदुना महांगना पारिब लाटेन असि लेमाइदा थादक्रे मतमस्ता डिमन असि लाटेन असि की जिमी मनुंगसिता यारिबसु उहलकले डिमन असि सु विक्रमना उरदुना ngakna munna yengdुना लेरे अदुगा मूवी की इंटरवेन थादरोकले हौजी विक्रम असि हॉस्पिटल लेरी रामू कृष्ण होइना तौखिबा मौ कया असि निक्सिंगदुना लेरी मतम असिदा साइंटिस्ट ओइबा विक्रम की सर असि लाक्ले अदुगा कृष्ण की मई चाकलबा बॉडी असि म्यादा संगलले पोस्टमार्टम तौरिबा डॉक्टर असि सोकली कृष्णना फुकिबदगी सोकपु उरिबनी डॉक्टर असि विक्रम होइदा हारि कृष्ण की मिसी असे मईना चाकलगा सिबो ओइरंगनी हाइना खनेरंगनी अदुबु मिसी असि रामूदा थोकिबा असिगा चप मानै नर्व सेनिनबु ब्लास्ट तौदुना सिबनी मसी वायरस कुंबा अमना हाटपगुमनी ब्रेन की फंक्शन असे लेफनबनी अखोय मियोइबना दग सिजनरबा मतमदा वा ngang ngamlamdaba kaya ngang ngamnba solma kaya kankalakpagumna तौरीबसदगी सरुक लिसिंग लिसिंग हेना हक्सांग असदा याहलकलिबनी ब्रेन ब्लास्ट तौरगे सिरिबा मिसी असि महा अमु फावत थेनरक्ति हाइनसु फोंदोकली मया दिमन असि चंगलबा मियोइदा साहोनबा अपांबा कलकपा पोहनबा कया असि तोहनगदौरिबनी कनबा तारबसु अतुकी मति कन ओइगदौरिबनी दिमन असिना मियोइबगी हक्सांगना चंगलगा ब्रेनगा समनरिबा नर्व सेनेनगी फंक्शन सिदा काहेलगा दिमन असिना अपांबा तौरिबनी अदुगा दिमन चंगलिबा मियोइदसु सिगदौरिबनी हौजिक विक्रमदा मागी सरसिना हारी नांगना थारकिबा स्केलेटन अदुगी रिपोर्ट लाक्ले स्केलेटन अदुदी सही लिसिंग अमा सुरंबा ओइरमले अइना नंबु खुंगा अदु थारुबसे नंबु अवाफमदा तानबा थाबगा सब मानरे अदुगा मफमस्तगी नुंग अदुसु पुरकलगा रिसर्च तौरसि हाररे विक्रमबु खुंगांदगी हलकनबगी तमक्तनि हारिबसे अदुबु हारिबा असते विक्रमना यानिंद्रे
mahang hari khungang adu da dum laigani aigi punsida science ta yamna thajikibani adu haujuti science na khangba ngamdaba kaya ama aigi emission ure angpa kaya am spoklibani matam asida hanumana sir na khungang si thaduk tuna satkibana phagani nang buha na bagi tien phawba mai thamni baduni khungang da nahak lairagadi khudong tiba soidana nanglagani asumna hanuman haira phawba da bikram asina phak hallaroi adum laigani akiba bu monster da onthukadaba adu khungang adu da di akibana yumsinkre thawai kaya am su thakre adubu skeleton amadi meteor anigi marakta soidana mari ama lainarangudra hain aina sinai karigumba khungang asa tholiba khudong tiba asi aina maram oiraga thokpu oridra karigumba oirama taragadi masigi pako loinana hingbado ai pamde hairare bikram asi science ta yamna thajaba thamkibani adubu hausti mahak laitin da thajaba horoklabani maramdi mahangna timan adu mammakna ukre adunani mahagi sarna su bikram da mai pakpu oijo haram laga chatkre mathang sinda president asi mandida lai khurumni khungang asta misi mina tholiba sibu thon bikunu haina khurumlam laga mahak chatkre mandir asda dibi su leramni mahak mathoi nungai tapu phaujari masigi matungda dibi ga bikram ga wari sanari bikram na hari matam kuina digi ai min uba khakta da thajaduna lakibani adu bungasidi aseng bakhalaba matam asta ai ase kaya da panglabano dibina ngasidi nahak laitin da thajare haiba aina su khangle bikram na khungang asta mi kaya ama sirakni masi krai dagi hauraga kamdong tingani habit khangde dibina nangna khanjaba mafam dagi hauraga thiraga yeng harakle mastagi bikram asu wakan munna tawre asumna dibi ambadi bikram surung manung sanglakle manunggi walda iramba yenglamba kaya asi yekle asumna yenglakpada bikram na paribo latin asigi mangana walda karigumma yeklamba mahang ure yenglam libasi mahang hana ukre masigi matungdi bikram asi hanuman memda lakle Citrana faklang da yekba lai ama Bikram na lauthukle lai asiga surungi wan haklam asiga sap manaramle Bikram na citra da masi kadai tu ukibagi hain hangle Bikram na asum na hanglibagi maramdi citra se mahang ukibadu yekba ngammanina citra na uropom famadu hanglibani citra na su bandida uropani harare asum na makoi kulasigi mandira lakle lai leri mafam asigi mathakki siling da haktuna leramle mastagi Bikram na singnabam pharoktuna mai sukatlaga yegli hakliba sida wahi kayam su iramle Hauzik ahanbasinda Mahadev ka diman amaga phunakib adugi wari makha asi ulagle wari liriba khonjen asin hari diman asibu maitiba pina bhotnabada Mahadev tagi humang marik ama prithibida taraki humang marik asina prithibida yeroklabada crasher ama olaki crasher asina sak lamana maram oiraga nung saba sing saba kayama toroki crasher asi asum sakholaktuna mamai thangda prithibi asi mahangna yuna bagi torokle magi mata usda layam singna watana tuna crasher asi phajinduna layam singna thinki aduga amarumda fatraba diman aduga Mahadev ka punabadasu diman adudagi humang marik ama prithibida taraki humang marik asdagi diman ama thoroki diman asina miyobegi hakchang na sangduna kalakpa akiba sahonba amati kalhanba kaya ama hengal halaga magi ningba thunglaba matungda nap channel blast tawraga diman asi thoki mahangna sangkiba miyo adu adum sikigani asumna diman asina miyo kya da sangduna miyo sing asibu hatokpana hungang kaya amasu losinki adubu nongmadi Yogini haina khangnaba lining binupi amada diman asi sangkirami lining binupi stadi diman asina pamne base pangthopang ngamlamde haksang asdagi thoknaba honabadu su ngamlamde yogini da diman sanglibasi magi guruna khangkre guruna diman asigi matangna khanglabada kunja singda paw ase tamlare kunja sing akip oinare mastagi kunja singna warep am launare warep atudi diman asi haksang asdagi throktanabagidamak diman sangliba miu asi phajilasi haina khanakre Yogini su mahak siba hingba kari sukhandana kunjagi warep ta hara haraung yare mahapu surung manungda phajinduna thamgodawni Yogini na surung manung changlamdaida kunja miyamda mahangna leriba khulasigi maming anobama tholamki maming na Sambala haibagi arthadi santi leiba mafam haib surung manungda mahapu phajilaga thamla matungda mahangna mapu Mahadeva bunjaki khung asi bungakpi nabaki aduga wari liba asi sulosinkhre Hausti akoina khange meteor asina Sambala haiba khungungsda tasilakpadagi surung manungdagi diman ase thorakpu oiribani haiba surung manung asidagi Yogini phajinun thamkibani mahaki saru polang oidoribani Bikramna mamangna thengnakibado aduga diman asi Yogini gi masadagi throklabasu mahak surung manungdagi thokpa ngamkite maramdi surung asida laitin gi oiba thau kayama torambana nung asina tasilakpada ahoba laikibana diman asi surung asdagi thorakpa oiribani Hausi Bikramna yeglibasi yenglaga tharibasingche paraga wari khara khangle mahang onthorokpadadi devi asi leiramdre somdana kunja sing asi saungna mandir asida lakle makhona laklibasi Bikrambu puragi haibagi matagumbani Bikram mandiradagi thorokpada kunja miyamna mangonda hairakli kulasda misi mana thoklibase nahakna maram oiragani
ꯗꯤꯃꯟꯒꯤ ꯅꯨꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗꯁꯨ ꯅꯍꯥꯛꯅ ꯂꯧꯈꯤꯗꯦ ꯁꯟ ꯑꯗꯨ ꯍꯥꯠꯂꯝꯂꯒꯗꯤ ꯈꯨꯜ ꯑꯁꯤꯗ ꯇꯥꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯇꯥꯔꯝꯂꯣꯏꯗꯕꯅꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯡꯊꯣꯛꯄꯗ ꯅꯠꯇꯅ ꯃꯟꯗꯤꯔ ꯑꯁꯤꯗ ꯆꯪꯂꯒ ꯃꯟꯗꯤꯔꯕꯨꯁꯨ ꯃꯥꯡꯊꯣꯛꯂꯦ ꯃꯍꯥꯛꯄꯨ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯂꯥꯎꯅꯔꯛꯂꯦ ꯕꯤꯀ꯭ꯔꯝꯅ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯒꯤ ꯋꯥꯐꯝꯁꯤꯕꯨ ꯇꯥꯕꯤꯅꯕꯒꯤ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗꯦ ꯍꯅꯨꯃꯥꯟꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯄ꯭ꯔꯁꯤꯗꯦꯟꯗ ꯕꯤꯀ꯭ꯔꯝꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯤꯅꯕꯒꯤ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯋꯥꯡꯈꯠꯂꯒ ꯉꯥꯡꯂꯛꯂꯦ ꯅꯍꯥꯛ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯅꯪꯅ ꯕꯤꯀ꯭ꯔꯝꯒ ꯂꯣꯏꯅꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯆꯪꯂꯛꯀꯅꯨ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯌꯨ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯛꯑꯒꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯈꯪꯉꯨ ꯍꯥꯏꯗꯅ ꯍꯅꯨꯃꯥꯟꯅ ꯀꯤꯍꯜꯂꯦ ꯃꯇꯝ ꯑꯁꯤꯗ ꯌꯨꯕꯤ ꯈꯔ ꯕꯤꯀ꯭ꯔꯝꯅ ꯊꯨꯒꯥꯏꯔꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯃꯌꯥꯝ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ ꯕꯤꯀ꯭ꯔꯝꯅ ꯃꯌꯥꯝꯗ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯨꯔꯦ ꯅꯈꯣꯏꯅ ꯂꯥꯏ ꯇꯤꯟꯅ ꯊꯥꯖꯕ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯦꯝꯅꯔꯨꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯩꯅ ꯁꯥꯏꯟꯁꯅ ꯈꯨꯗꯤꯡꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯃꯇꯝꯗ ꯁꯥꯏꯟꯁꯇꯒꯤ ꯍꯦꯟꯕ ꯑꯃ ꯂꯩꯔꯝꯂꯦ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯔꯝꯂꯦ ꯃꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯑꯩꯍꯥꯛ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯨꯕꯅꯤ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯋꯥꯃꯤꯖꯤꯁꯨ ꯂꯥꯛꯇꯨꯅ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯕꯤꯀ꯭ꯔꯝꯅ ꯅꯈꯣꯏꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯌꯥ ꯑꯁꯤ ꯅꯨꯡ ꯑꯗꯨꯅꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨ ꯅꯨꯡ ꯑꯁꯤꯅ ꯊꯣꯛꯍꯟꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯖꯩ ꯑꯗꯨꯕु ꯕꯥꯂꯨꯅ ꯅꯪꯒꯤ ꯑꯣꯏꯗ ꯄꯥꯗꯕꯗꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯉꯥꯡꯂꯛꯂꯦ ꯕꯤꯀ꯭ꯔꯝꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯕꯤꯗ꯭ꯔꯒꯁꯨ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯄꯨꯖꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯗ ꯍꯪꯕꯤꯌꯨ ꯍꯥꯏꯖꯔꯦ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯑꯗꯨꯅ ꯀꯃꯥꯏꯅ ꯈꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯦ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯃꯍꯥꯛ ꯀꯧꯕꯤꯔꯒ ꯍꯪꯕꯤꯌꯨ ꯍꯥꯏꯖꯔꯤ ꯁꯣꯝꯗꯅ ꯁ꯭ꯋꯥꯃꯤꯖꯤ ꯑꯁꯤ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ ꯃꯍꯥꯛꯅꯁꯨ ꯁꯤꯂꯤꯡꯗ ꯍꯛꯂꯤꯕ ꯑꯁꯤꯁꯨ ꯌꯦꯡꯂꯦ ꯁꯣꯝꯗꯅ ꯄꯨꯖꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯄꯨꯔꯛꯂꯦ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯣꯟꯅꯔꯝꯂꯦ ꯏꯟꯈꯠꯂꯛꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯂꯦ ꯗꯤꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯕꯤꯀ꯭ꯔꯝꯅ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯅꯣ ꯗꯤꯕꯤꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯪꯂꯦ ꯄꯨꯖꯥꯔꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯁꯨꯗꯦ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯁꯤꯗ ꯗꯤꯕꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯇꯁꯨ ꯂꯩꯇꯦ ꯍꯥꯏꯔꯛꯂꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯕꯥꯂꯨꯅ ꯕꯤꯀ꯭ꯔꯝꯅ ꯑꯣꯏꯗꯕ ꯋꯥꯔꯤ ꯑꯃ ꯂꯤꯁꯜꯂꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯔꯥꯃꯨꯒꯤ ꯃꯃꯥ ꯂꯩꯔꯝꯕꯁꯤꯁꯨ ꯕꯤꯀ꯭ꯔꯝꯅ ꯊꯦꯡꯅꯔꯦ ꯃꯍꯥꯛꯅ ꯑꯍꯜ ꯑꯁꯤꯗ ꯏꯃꯥ ꯅꯪꯅ ꯃꯃꯥꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯗꯤꯕꯤ ꯂꯩꯈꯤꯕꯗꯨ ꯈꯪꯍꯧꯕ꯭ꯔꯥ ꯃꯍꯥꯛꯅ ꯑꯩ ꯆꯠꯈ꯭ꯔꯕꯗꯤ ꯁꯟ ꯑꯗꯨ ꯍꯥꯠꯄꯤꯈ꯭ꯔꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯍꯜ ꯑꯁꯤꯗ ꯍꯪꯂꯦ ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯤꯅ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯑꯩꯅ ꯈꯜꯂꯨꯕꯅ ꯅꯪ ꯅꯊꯟꯇ ꯋꯥ ꯉꯥꯡꯖꯕ ꯑꯣꯏꯅ ꯈꯜꯂꯨꯏ ꯍꯥꯏꯔꯛꯂꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯄꯨꯛꯅꯤꯡ ꯉꯛꯈ꯭ꯔꯦ ꯗꯤꯕꯤ ꯂꯩꯕ ꯎꯗꯦ ꯍꯥꯏꯔꯛꯄꯁꯤꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯕꯤꯀ꯭ꯔꯝꯅ ꯆꯤꯇ꯭ꯔꯗ ꯃꯃꯥꯡꯗ ꯗꯤꯕꯤꯒ ꯁꯥꯟꯅꯃꯤꯟꯅꯈꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯟꯗꯤꯔꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯅꯗꯤ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯔꯛꯂꯦ ꯕꯤꯀ꯭ꯔꯝꯅ ꯃꯌꯥꯝꯗ ꯑꯉꯥꯡ ꯑꯁꯤꯅꯗꯤ ꯈꯪꯂꯤ ꯍꯥꯏꯗꯅ ꯍꯥꯏꯕꯒ ꯏꯆꯦ ꯗꯤꯕꯤ ꯑꯗꯨ ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯅ ꯆꯤꯇ꯭ꯔꯅ ꯃꯟꯗꯤꯔꯔꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯌꯥꯝꯅ ꯂꯥꯏ ꯈꯣꯏꯔꯝꯅꯔꯤꯕ ꯗꯤꯕꯤ ꯏꯃꯥꯒꯤ ꯃꯨꯔꯇꯤ ꯑꯁꯤꯗ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗꯒꯤ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯟ ꯑꯁꯤꯗ ꯗꯤꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯎꯠꯂꯛꯂꯦ ꯃꯍꯥꯛ ꯑꯁꯤ ꯋꯥꯔꯤꯗ ꯌꯥꯎꯈꯤꯕ ꯌꯣꯒꯤꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛ ꯂꯥꯏꯅꯤꯡꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯉꯣꯟꯗ ꯗꯤꯃꯟ ꯑꯁꯤ ꯆꯪꯕꯗꯒꯤ ꯃꯍꯥꯛꯄꯨ ꯁꯨꯔꯨꯡꯗ ꯊꯝꯗꯨꯅ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯗꯤꯕꯤ ꯑꯁꯤ ꯏꯁꯣꯔ ꯑꯃꯅꯤ ꯍꯥꯏꯕ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯆꯤꯇ꯭ꯔ ꯈꯛꯇꯅ ꯎꯕꯅꯤ ꯑꯇꯩꯅꯗꯤ ꯎꯕ ꯉꯝꯗꯦ ꯃꯃꯥꯡꯗ ꯄꯥꯌꯦꯜꯒꯤ ꯃꯀꯣꯟ ꯕꯤꯀ꯭ꯔꯝꯅ ꯇꯥꯈꯤꯕ ꯑꯗꯨꯁꯨ ꯗꯤꯕꯤ ꯑꯁꯤꯅ ꯇꯥꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯌꯥꯒꯤ ꯃꯔꯝꯗꯁꯨ ꯈꯪꯍꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯋꯥ ꯑꯝꯇ ꯉꯥꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯕꯥꯂꯨꯅ ꯃꯉꯣꯟꯗ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯁ꯭ꯋꯥꯃꯤꯖꯤ ꯑꯁꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯆꯤꯇ꯭ꯔꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯤꯕ ꯗꯤꯕꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯈꯣꯏꯔꯝꯖꯔꯤꯕ ꯃꯟꯗꯤꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯥꯖꯦꯁ꯭ꯋꯔꯤ ꯗꯤꯕꯤ ꯑꯁꯤꯅꯤ ꯍꯥꯏꯔꯒ ꯁ꯭ꯋꯥꯃꯤꯖꯤ ꯑꯁꯤꯅ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯂꯦ ꯅꯨꯡ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯇꯥꯔꯛꯄꯗꯒꯤ ꯂꯥꯏ ꯇꯤꯟ ꯇꯧꯗꯨꯅ ꯐꯥꯖꯤꯜꯂꯝꯕ ꯑꯗꯨ ꯀꯥꯏꯗꯨꯅ ꯗꯤꯃꯟ ꯑꯗꯨ ꯊꯣꯔꯛꯈꯤꯕꯅꯤ ꯃꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯗꯤꯕꯤ ꯏꯃꯥꯅ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯗꯤꯃꯟ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯆꯪꯕꯗ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯈꯨꯗꯝ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯃꯅ ꯑꯃꯒꯤ ꯉꯛꯁꯝꯗ ꯌꯦꯡꯅꯔꯤ ꯁ꯭ꯋꯥꯃꯤꯖꯤ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯗꯤꯃꯟ ꯆꯪꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯈ꯭ꯔꯒꯗꯤ ꯊꯣꯛꯂꯤꯕ ꯀꯌꯥ ꯑꯁꯤ ꯂꯣꯏꯅ ꯐꯒꯅꯤ ꯑꯁꯨꯝꯅ ꯁ꯭ꯋꯥꯃꯤꯖꯤꯅ ꯍꯥꯏꯕꯁꯤꯗ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯗꯤꯃꯟ ꯆꯪꯂꯤꯕ ꯃꯤꯑꯣꯏ ꯊꯤꯕ ꯆꯠꯄ ꯍꯧꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯗꯤꯕꯤ ꯏꯃꯥꯅ ꯌꯣꯒꯤꯅꯤꯒꯤ ꯁꯛꯂꯣꯟꯗ ꯂꯥꯛꯇꯨꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯆꯤꯇ꯭ꯔꯗ ꯎꯍꯟꯕ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯁ꯭ꯋꯥꯃꯤꯖꯤꯗ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯑꯔꯥꯟꯕꯅꯤ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯊꯋꯥꯏ ꯃꯥꯡꯍꯟꯒꯗꯧꯔꯦ ꯃꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯗꯦ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯤꯕꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯣꯜꯕ ꯇꯧꯔꯕꯁꯨ ꯗꯤꯃꯟ ꯆꯪꯂꯤꯕ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯥꯠꯀꯨꯝꯁꯤ ꯍꯥꯏꯖꯕꯅꯤ ꯁ꯭ꯋꯥꯃꯤꯖꯤꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯃꯥꯡꯈꯤꯕ ꯈꯨꯡꯒꯪ ꯑꯃ ꯃꯥꯡꯈꯤꯕꯒ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯈꯜꯂꯨ ꯍꯥꯏꯔꯒꯗꯤ ꯑꯩꯍꯥꯛꯅ ꯈꯨꯡꯒꯪꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯤꯑꯣꯏ ꯑꯃ ꯃꯥꯡꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯕꯤꯀ꯭ꯔꯝꯅ ꯗꯤꯃꯟ ꯑꯗꯨ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏ ꯊꯣꯛꯂꯛꯂꯣꯏ ꯃꯍꯥꯛꯄꯨ ꯐꯥꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯪꯒꯅꯤ ꯁ꯭ꯋꯥꯃꯤꯖꯤꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯃ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯂꯒꯅꯤ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯗ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯈꯨꯗꯝ ꯈꯔꯗꯤ ꯄꯤꯔꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯄ ꯌꯥꯏ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯄꯨ ꯃꯍꯥꯗꯦꯕꯀꯤ ꯂꯤꯂꯥꯅꯤ ꯍꯥꯏꯔꯝꯂꯒ ꯁ꯭ꯋꯥꯃꯤꯖꯤ ꯑꯁꯤ ꯆꯠꯈ꯭ꯔꯦ
aduga kunjasingdi khulungsingda leriba miyoi kaya kayagi ngaksamda yenglaga diman changba mi yaubra haina thiba hongarakle somdana president gi mayumdu ulakni president gi nupi asiga nupi ani maga hai asa semduna wari sanaraga leramle adubu president gi nupi sida diman asi sangduna leramle aduga nupi amagi makuta siriba kutuba si urbadagi diman asina president gi nupi asida apamba pahole kudup asi nupi isdagi lokthoknabagi tarukle mata usda kudup siribi nupi isina kaidorabagi isi haibdasu tabitre kudup lokthoknabagi kanna single mata usda nupi mana khamtoknabu honarubda nupi isi phurakpatki gyan mangkhe aduga kudup siribi nupi isdagi kudup lokthokpa ngamdabadagi kusa asi thangna kaktuna kudup asi lokthoklaga mahaki kusa sijinkre aduga harawna yengdunu lari matam asda gyan mangkiba nupi isi gyan tarakpadadi president gi nupi isi satkiba mahang urami aduga kudup sibi nupi isi di lemaila taadunu leramle president gi nupi isi guha mathakta leptuna laikre mata usta nupi isi na ise nangna tawrib subu karino haina kauri adubu president gi nupi isi na noktuna yenglakle magi ngaksamda yawriba diman asisu masada ki thokre aduga guha asida president gi nupi isi songtharaga sijakre somdana hanumana bikramda sambala hariba khungang asi mami khaktani khalubani adubu manungda wari yamna leramle hौजिक दिमन अदु कनादा संगलमगदबा अदुगा मथंगदा कनातो मुक संगलखदोबा कमदौन महापु थिगनी विक्रमना महापु अखोइना थिबा ngमोय दिमन संगब मिय अदुगी मौंग मतौ खांगलम मतमदता अखोइना महापु थिबा ngमगनी हनुमाना दिमन संगब मिय अदुगा अखोइगा कमदौन मायुकना गदौरिबनो विक्रमना अखोइना फतबा आरामबा थबक तरुदबु ओरगदी अखोइना माय पाकबा हाबसे मसाना ताबनी दिमन अदुना मियबदा संगलबदी संगलबा मिय अदु अखोइना फाबा ताबनी माहान अखोइदा करिसु तोपा ngमोय दिमन अदुना अखोइदगी ngमनबा यारोय हारि somdana baluda asase ma yauki banupi asina nama adu gwar song thakre haina pau tamlare mastagi balu amadi president gohamaya da laktuna asi baksang lakhutuna konduna kaple somdana asar simli banupi asina mayumda halakpada mapana thina ngamale no ngamadagi lekai koruraga saram dai da halaklaba yungi thaba amada sumating pangde nang budi akoi de luori bo huisin hena kani mahakti mathau tawraga sana ba pangne nang di miriam ni haitana masanu pi de saidi asumna cherak pasda masanu pi si sounding lakle aduga nupi ista diman asi sangduna leramle aduga sin asi kat tawkraga ulakpa matamdadi nupi asina mapaga manamaga amadi manamagi angang asiga hatuktuna leramli basi ulakle mi haliba nupi asi su siraga leramle magi mi khuwa si angakpa amani mafam masida kunjamyam amadi bikramosu laktuna siramli bemisi asi yengnari somdana angang nupa masa amana skun halakpada hui ama lerama thengnare hui asida mahangna karemna duna nungna tharame adubu hui asida dimans asi changlamle sada phawba diman asi changba ngamlamle hui asina angang asita tanakre angang asi hui asina tanakpatagi kana senkre aduga camera gi angan asina ulakpada hui khara siraga leremli bisu ulakle siramli hui sing asi diman changni hui asina hat ori bani hui asi asa semba yawri pinupi edugi makoi du loiba hui edu ori bani hauji angang asi hui asina tanarole gari thawduna lakpa males ko mi amaga angang asiga thengnare angang asita kaidorobak hangle angang asina hui asina tanarli bani haramlaga senkre male asina hui sigi mong mata ustum mahaksu singnaba amaga loina yengduna le hui asina males tamna signaba ki sensilaktuna sungsilakle adubu malesna thedo hobutagi hui asi awang matagi makhara ta khiduna una thinduna hui asi sire tawribu mata ustum males asi munna yengduna le masigi matungda males asi tumina gari thawduna mayum halakle mahak lakpada sanarama masan pisi imung de sensinkre males asi khara sathi bumyo ama oi nupi angang la tati ta oina to humisa amani males asina gari inturam laga imung de prap sensinkre leramliba miyam amadi magi nupina maleski ngaksamda lerimlibasi ubadagi diman changla habasi khangle maleski nupi asi imung de sensinduna macha nupi bu phubi ge tawriba magi nupada phubi ganu hajarubada laktan introkle macha nupi na sumapagi makong kolaga phubi ganu hajari somdana hanuman amadi bikramna lakpada mi mayam ama ko sensenari basi upasida kaidorobagi hain hangure miyo amana males adu buchangle haramle hanuman bikramda males adu wrestling sanabani macha nupa poktabani masanu pi pui haidana masanu pi do tati ta oina tawbani haraga makoi su maleski memdu satkre somdana maleski nupi ga masanu pi ga su imundagi mapan sentrokle kunjamyam na su sensin raktuna mama masabu kan nabagi khonai malesu masanu pi amadi magi nupi bu phuna ba sensilakli mapu kunjamyam na phaduna thingli adupu malesna langbada mayam asu loina paithokuna tare kiduna chena ba su yawre mafam astu bikram laktuna malesda purakle adupu kari su sangdre malesna oina bikram asi putarakle sangari amasu laktana malesna langthokle maleski mata osta miyam asi kiduna chenari bikramna leiramba bin ama pairaga maleski makokta anirak thongkre asumna thomada males mana min silaga masa si karinom tawduna leire matamasda kunjamyam na maleski masada thawrina yesinduna mahapu phare mafamasda swamiji silakle nupa amana hauji kari tawguni hangle swamiji asina mahapu hingna pumba tabani
ꯐꯣꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯍꯥꯛꯄꯨ ꯅꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯥꯂꯦꯁꯀꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅꯗꯤ ꯁ꯭ꯋꯥꯃꯤꯖꯤꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯅꯨꯃꯥꯟꯅ ꯕꯤꯀ꯭ꯔꯝꯗ ꯁꯔ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯌꯥꯗ꯭ꯔꯦ, ꯗꯤꯃꯟ ꯑꯁꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯑꯃ ꯃꯥꯡꯕ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ, ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯍꯅꯨꯃꯥꯟꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯊꯥꯗꯣꯛꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ, ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯥꯂꯦꯁꯄꯨ ꯊꯥꯗꯣꯛꯄꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯕꯤꯀ꯭ꯔꯝꯅ ꯍꯅꯨꯃꯥꯟꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯍꯅꯨꯃꯥꯟꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯐꯩꯖꯨꯞꯁꯨ ꯄꯤꯔꯝꯂꯒ ꯕꯤꯀ꯭ꯔꯝꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯥꯂꯦꯁ ꯑꯁꯤꯅ ꯃꯉꯣꯟꯗ ꯐꯥꯖꯤꯜꯂꯤꯕ ꯊꯧꯔꯤ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤ ꯇꯧꯔꯤ, ꯃꯌꯥꯅ ꯆꯤꯛꯂꯤ꯫ ꯁꯣꯝꯗꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯍꯅꯨꯃꯥꯟꯅ ꯂꯥꯛꯄꯗ ꯃꯥꯂꯦꯁꯄꯨ ꯁꯪꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ, ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯂꯦꯁ ꯑꯁꯤ ꯅꯥꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯍꯅꯨꯃꯥꯟ ꯃꯥꯂꯦꯁꯅ ꯆꯠꯂꯝꯒꯗꯕ ꯂꯝꯕꯤꯗ ꯊꯤꯕ ꯂꯥꯛꯂꯦ꯫ ꯍꯅꯨꯃꯥꯟꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯥꯂꯦꯁ ꯂꯩꯔꯤꯕꯁꯤ ꯍꯅꯨꯃꯥꯟꯅꯗꯤ ꯎꯔꯦ꯫ ꯕꯤꯀ꯭ꯔꯝꯅ ꯎꯍꯧꯗꯨꯅ ꯃꯃꯥꯡ ꯊꯥꯅ ꯆꯠꯈ꯭ꯔꯦ꯫ ꯍꯅꯨꯃꯥꯟꯅ ꯕꯤꯀ꯭ꯔꯝꯗ ꯀꯧꯒꯦ ꯇꯧꯔꯤ, ꯑꯗꯨꯕꯨ ꯃꯥꯂꯦꯁꯅ ꯇꯥꯈ꯭ꯔꯅꯤ ꯈꯪꯕꯗꯒꯤ ꯀꯧꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯅꯨꯡ ꯃꯔꯨꯝ ꯑꯃꯗ ꯃꯍꯥꯛ ꯂꯨꯝꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯂꯦꯁ ꯑꯁꯤꯗꯤ ꯁꯥ ꯆꯥꯔꯤ, ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯍꯅꯨꯃꯥꯟꯅ ꯇꯨꯃꯤꯟ ꯌꯦꯡꯂꯤ꯫ ꯃꯥꯂꯦꯁꯅ ꯍꯅꯨꯃꯥꯟꯅ ꯂꯩꯔꯤꯕ ꯅꯨꯡ ꯑꯁꯤꯗ ꯌꯦꯡꯂꯛꯂꯤ꯫ ꯍꯅꯨꯃꯥꯟꯁꯨ ꯎꯗꯅꯕꯒꯤꯗꯃꯛꯇ ꯂꯣꯠꯂꯤ꯫ ꯍꯅꯨꯃꯥꯟ ꯑꯃꯨꯛ ꯃꯥꯂꯦꯁꯇ ꯌꯦꯡꯂꯛꯄꯗꯗꯤ ꯃꯥꯂꯦꯁ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯃꯥꯂꯦꯁ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯍꯅꯨꯃꯥꯟ ꯂꯥꯛꯃꯟꯗꯕꯗꯒꯤ ꯊꯤꯕ ꯂꯥꯛꯄꯗ ꯍꯅꯨꯃꯥꯟꯅ ꯄꯥꯏꯔꯛꯈꯤꯕ ꯂꯥꯔꯇꯦꯟ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯒ ꯇꯨꯔꯦꯜꯂꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯍꯅꯨꯃꯥꯟ ꯑꯁꯤ ꯏꯁꯤꯡꯗ ꯇꯥꯔꯒ ꯂꯩꯔꯝꯂꯦ꯫ ꯕꯤꯀ꯭ꯔꯝꯅ ꯍꯅꯨꯃꯥꯟꯕꯨ ꯀꯧꯖꯩ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯦ꯫ ꯃꯤꯍꯨꯟ ꯌꯦꯡꯂꯨꯕꯗꯁꯨ ꯍꯅꯨꯃꯥꯟ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯕꯤꯀ꯭ꯔꯝꯁꯨ ꯍꯅꯨꯃꯥꯟꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯦ꯫ ꯁꯣꯝꯗꯅ ꯃꯥꯂꯦꯁ ꯑꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯄꯨꯊꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯌꯣꯠ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯊꯤꯜꯂꯤ, ꯑꯗꯨꯕꯨ ꯃꯥꯂꯦꯁꯅ ꯆꯩꯅꯥ ꯐꯥꯎꯗꯕ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤ ꯃꯤꯄꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯃꯥꯂꯦꯁ ꯑꯁꯤ ꯂꯥꯛꯇꯨꯅ ꯋꯥꯜ ꯑꯃꯗ ꯉꯥꯊꯔꯒ ꯃꯍꯥꯛ ꯐꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯍꯅꯨꯃꯥꯟꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯔꯦ꯫ ꯆꯤꯇ꯭ꯔꯅ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯕꯤꯀ꯭ꯔꯝꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ, ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯆꯤꯇ꯭ꯔꯁꯨ ꯃꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯆꯤꯇ꯭ꯔꯕꯨ ꯃꯄꯥ ꯁꯛꯅ ꯂꯣꯏꯃꯤꯟꯅꯔꯤ꯫ ꯅꯣꯡꯃꯗꯤ ꯕꯤꯀ꯭ꯔꯝꯅ ꯆꯤꯇ꯭ꯔꯒꯤ ꯃꯁꯝ ꯍꯥꯠꯄꯤꯅꯕꯒꯤ ꯁꯝ ꯍꯥꯏꯗꯣꯛꯂꯨꯕꯗ ꯆꯤꯇ꯭ꯔꯒꯤ ꯉꯛꯁꯝꯗ ꯗꯤꯃꯟ ꯆꯪꯕꯒꯤ ꯁꯥꯔꯀꯟ ꯑꯁꯤ ꯂꯩꯔꯝꯂꯦ꯫ ꯆꯤꯇ꯭ꯔꯗ ꯗꯤꯃꯟ ꯑꯁꯤ ꯆꯪꯂꯝꯂꯦ ꯍꯥꯏꯕꯁꯤ ꯕꯤꯀ꯭ꯔꯝꯅ ꯈꯪꯂꯦ꯫ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ, ꯑꯗꯨꯒ ꯆꯤꯇ꯭ꯔꯗ ꯀꯝꯗꯧꯅ ꯗꯤꯃꯟ ꯑꯁꯤ ꯆꯪꯂꯝꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯁꯤꯟ ꯑꯁꯤ ꯎꯠꯂꯛꯂꯦ꯫ ꯃꯃꯥꯡꯗ ꯃꯥꯂꯦꯁꯅ ꯂꯥꯛꯇꯨꯅ ꯋꯥꯜ ꯑꯃꯗ ꯉꯥꯊꯗꯨꯅ ꯐꯝꯊꯈꯤꯕ ꯃꯐꯝ ꯑꯁꯤ ꯆꯤꯇ꯭ꯔꯒꯤ ꯃꯌꯨꯝ ꯃꯌꯥꯗꯅꯤ꯫ ꯆꯤꯇ꯭ꯔ ꯑꯁꯤꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯃꯥꯂꯦꯁ ꯑꯗꯨ ꯌꯣꯠꯅ ꯃꯁꯥꯗ ꯊꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯗꯤꯃꯟ ꯑꯁꯤ ꯊꯣꯛꯈ꯭ꯔꯒ ꯆꯤꯇ꯭ꯔꯒꯤ ꯃꯁꯥꯗ ꯆꯪꯈꯤꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯈꯜꯂꯤ꯫ ꯆꯤꯇ꯭ꯔꯕꯨ ꯃꯍꯥꯛꯅꯗꯤ ꯀꯟꯅꯤꯡꯉꯤ꯫ ꯆꯤꯇ꯭ꯔꯗ ꯗꯤꯃꯟ ꯑꯁꯤ ꯆꯪꯂꯦ ꯈꯪꯂꯒꯗꯤ ꯆꯤꯇ꯭ꯔꯕꯨ ꯃꯌꯥꯝꯅ ꯍꯥꯠꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯆꯤꯇ꯭ꯔꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯤꯇ꯭ꯔ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯃꯤꯑꯣꯏ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯆꯤꯇ꯭ꯔꯒꯤ ꯉꯛꯁꯝꯗ ꯂꯩꯔꯤꯕꯁꯤ ꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯅꯨꯃꯥꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯗꯤꯃꯟ ꯆꯪꯂꯦ, ꯃꯍꯥꯛꯄꯨ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯄꯨꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯧꯒꯤ ꯇꯧꯍꯧꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯦ꯫ ꯕꯥꯂꯨ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯔꯤ꯫ ꯃꯄꯥꯅ ꯕꯥꯂꯨꯗ ꯁꯟꯕꯤ ꯑꯃ ꯍꯥꯠꯅꯕ ꯇꯧꯔꯨꯕꯗ ꯅꯪꯒꯤ ꯅꯃꯥ ꯑꯗꯣ ꯊꯋꯥꯏ ꯃꯥꯡꯈꯤꯕꯅꯤ, ꯑꯗꯨꯅ ꯅꯍꯥꯛ ꯆꯠꯈꯤꯒꯅꯨ ꯍꯥꯏꯅ ꯈꯥꯝꯃꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯤꯗꯤ ꯀꯤꯔꯕꯅꯤ, ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯂꯕꯅꯤ꯫ ꯕꯥꯂꯨꯅ ꯈꯨꯡꯒꯪ ꯑꯁꯤ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇꯅꯤ, ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯑꯁꯤꯗꯤ ꯕꯕꯥꯅ ꯄꯥꯡꯊꯣꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯄꯥꯡꯊꯣꯛꯀꯅꯤ, ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯀꯟꯒꯅꯤ ꯍꯥꯏꯔꯒ ꯕꯥꯂꯨ ꯑꯁꯤ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯆꯤꯇ꯭ꯔ ꯑꯃꯗꯤ ꯕꯤꯀ꯭ꯔꯝꯅ ꯂꯥꯛꯂꯤꯉꯩꯗ ꯕꯥꯂꯨ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯕꯤꯀ꯭ꯔꯝꯕꯨ ꯎꯇꯨꯞ ꯋꯥꯇꯨꯞꯅ ꯀꯟꯊꯗꯨꯅ ꯐꯨꯗꯠꯈ꯭ꯔꯦ, ꯑꯗꯨꯒ ꯆꯤꯇ꯭ꯔꯕꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯤꯇ꯭ꯔꯕꯨ ꯍꯤꯡꯅ ꯐꯨꯝꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯋꯥꯃꯤꯖꯤꯁꯨ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯤ꯫ ꯆꯤꯇ꯭ꯔꯕꯨꯁꯨ ꯅꯨꯄꯤꯁꯤꯡꯅ ꯂꯣꯏꯁꯤꯟꯕꯤꯏ꯫ ꯃꯍꯥꯛꯇꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯦ꯫ ꯗꯤꯕꯤꯒꯤ ꯁꯛꯂꯣꯟꯗ ꯑꯣꯟꯕꯤ ꯗꯤꯕꯤ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯆꯤꯇ꯭ꯔꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯅ ꯆꯤꯇ꯭ꯔꯕꯨ ꯊꯦꯝꯂꯤ꯫ ꯅꯪꯒꯤ ꯏꯃꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯆꯤꯇ꯭ꯔꯅ ꯁ꯭ꯇꯥꯔ ꯑꯃꯗ ꯈꯨꯠ ꯊꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯁ꯭ꯇꯥꯔ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯔ ꯑꯁꯤꯅ ꯅꯪꯒꯤ ꯕꯕꯥꯅꯤ, ꯅꯪꯅ ꯀꯞꯄ ꯇꯣꯛꯂꯒꯗꯤ ꯑꯩꯅ ꯑꯇꯤꯌꯥ ꯃꯊꯛ ꯑꯁꯤꯗ ꯁꯣꯏꯅ ꯊꯤꯟꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯁ꯭ꯇꯥꯔ ꯑꯄꯤꯛꯄ ꯑꯃ ꯑꯣꯏꯗꯨꯅ ꯅꯪꯒꯤ ꯕꯕꯥ ꯏꯃꯥꯒꯤ ꯃꯔꯛꯇ ꯂꯩꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯅꯤ ꯍꯥꯏꯕꯁꯤꯗ ꯆꯤꯇ꯭ꯔ ꯑꯁꯤꯗꯤ ꯀꯞꯄ ꯇꯣꯛꯂꯦ꯫ ꯍꯧꯖꯤꯛ ꯁ꯭ꯋꯥꯃꯤꯖꯤ ꯑꯁꯤꯅ ꯆꯤꯇ꯭ꯔꯒꯤ ꯃꯌꯥꯗ ꯂꯥꯛꯇꯨꯅ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯁꯣꯛꯂꯒ ꯍꯥꯏꯔꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯁꯨꯅꯨꯄꯤ, ꯈꯨꯟꯒꯤꯗꯃꯛꯇ ꯈꯜꯂꯒ ꯇꯧꯗꯕ ꯌꯥꯗꯕꯅꯤ, ꯅꯪꯉꯣꯟꯗ ꯆꯪꯂꯝꯒꯗꯕꯒꯤ ꯃꯍꯨꯠ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯆꯪꯍꯜꯂꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝꯁꯨ ꯃꯊꯪ ꯇꯧꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯃꯤꯑꯣꯏ ꯑꯃ ꯕꯤꯀ꯭ꯔꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ꯫ ꯕꯤꯀ꯭ꯔꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯄꯥꯌꯜ ꯁꯤꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯗꯤꯕꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯃꯥꯡꯗ ꯄꯥꯌꯜꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯕꯤꯀ꯭ꯔꯝꯗ ꯇꯥꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯥꯌꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯍꯟꯈꯤꯕ ꯑꯁꯤꯁꯨ ꯗꯦꯕꯤꯅꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯦ꯫ ꯗꯦꯕꯤꯅ ꯕꯤꯀ꯭ꯔꯝꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯜꯂꯨꯁꯨ ꯍꯥꯏꯔꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯤꯀ꯭ꯔꯝꯁꯨ ꯆꯤꯇ꯭ꯔꯕꯨ ꯀꯟꯅꯕꯒꯤ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁ꯭ꯋꯥꯃꯤꯖꯤ ꯑꯃꯗꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯗꯦꯕꯇ ꯈꯣꯏꯔꯝꯗꯨꯅ ꯄꯨꯖꯥ ꯇꯧꯔꯤ꯫
Masigi tanja asi lauraga Ramugi mamana tumina Chitragi manakta laktuna isunupi nang mafam sidagi sakro nang bu makoina happy gadawre haina haiduna Chitra bu chen kinabagi haichi adubu Chitra na di mama mapagi manakta chatningbana hairibasida yadre mama papa haina sonduna chalu haiba yadana leire tawribasi nupa man uhobadigi baluda pausi tamlare balu asin ahal sigi myada laktuna ahal sigi ngaksamda paikre aduga hari nangi nasanu pana myuitaru hakrabani hauji akhoi myam se loina mu halalage hari bra hairaga ahal ase puraga sakre aduga lamang amada hundoklamne mafam musta bikram su yorle ahal asina bikramda makoina karisu khangjitaba angang asibu happy ki gadawre aina angang asibu di kanba ngamdre nahangna angang asibu kalu so hairare mastagi bikram su Chitra gi lepam sengre aduga mye ma bu bikram na kakhre Chitra bikram lapu ubasita mahakti harawi Chitra gi myada bikram na sanglu bna nupi amana khongpa na kakhthokle aduga balu na su tunglomdagi mahung na kalakle asumna balu amadi magi myoiga bikram ga punakre bikram na makhoi phutari asumna punarakwana bikram asi mayam sangdana phakre nupa amana bikram gi ngakti si chaptuna thamkhoi lengkhotpa amta ngamdre Chitra di bikram bu phu basita kapsari hauji swamiji amana Chitra gi myada laktuna mantra sonduna sari ki makona si tabra Chitra si taba ngamdre manamen sinduna khangle ngaksamda yawriba dimana su leiba ngamdabagumna kochen chele Chitra na hainadabagi matau law khongba toribasi bikram na uraga karigumba ama mahangna ningsinglakle mamangda Ramuga bikramga punakiba aduda Ramu asi bel gi makon tabadagi manamin sinduna chenkiba adusu ningsinglakle aduga Bikramga Maleska punabadasu Bikramna bel amana makokta thongki bel gi makon tabada Males manamin sinduna khaki aduga haujik sarik oriba bel asina kingbada Chitra asi leiba ngamtri asumna tawbasina dimana sina bel gi makon asi hainadi haibani haujik baluna Chitrabu surunglomda puraga chatkre Bikramna mahaku parbe musing asi puta bharole putram labu matungda ben jampam labu tamna mahak senkre aduga bel khara pairaga amuk Chitra gi lepamda lale tawribasi debinusu loina uri hauji baluna Chitra asi surungman pusina bagi tarole mafam Mr Bikram laktuna mi mabu puthakre balusu Bikramda munna yengduna le Bikram mahangna pairaga bensing asi khinglakle asumna tawbre Chitra asi khangla pangamdana lawruga leire tawriba mataw asi swamiji nasu uribani mastagi mahangna moibung paikhalaga khonglakle Kunjamyam su har Mahadev haiduna sonduna iswarbu kurumnarakle lofamda yaliba bensing asi su mathanda nomlaktuna khinglakle balu amadi magi musing ne Bikram bu phuna biksensilakle adu Bikramna makoi loina puthakre Bikramna pariba ben asi khingba lepte chaina kon phanglaba Chitra asi khanglakpa ngamdabadagi mahak gyan mangkre magi masada changlamba diman asi su ngaksamdagi maikhu oina onduna paithokre diman asi mathakta pairaga leire Bikramna diman asi bu uba phangle diman asi na hat be myu kya gi salonda mathang onthroklamaga ama amta oina mangkiduna haujik diman asi mangkre mahate pu khoiramana maram oraga diman asi manghankre dibisu harawna noksare haujik Chitra asi gyalakle mahakarisu tawdre asumna khunja sing puna harawna chatkre Ramugi san asi su sangom oina thokle anaba phakre anaba lebidagi sangomgi mahutta I oina thokpu oiribani president amadi khunja sing laktuna Bikramda khurumli Bikram khungang asi thadoktuna chatkadore mahakna chatpada Chitra su dum pupire hauji sin asida Debiga Bikramga unaduna wari sanari basi ulagli Bikramna Debida naha kanano haibdo hana karigi haidribano Debina matamaduda aina sing maharabada nahangna thajabigadrane nang nasa nathanda khangje sanuna haikitabni hausti nahangna lightingi matangna thajare natra harakle asumna Bikram amadi Chitra chatnabagidamakta thokre aduga Debida bye bye tawrone makoi nina bye bye tawribsu ubasida gari driver asina kanasu leitam famsida kanadono bye bye tawribsu bo hain hanglale Bikramna khulesigi Debida ni hari driver asina su khurumle Bikramna nahangna Debisu bu ubrani hangle driver asina ude adubu aina mahapu kurum jaribasidi mahangna ubirangani hairaga gari thawduna sambala haribi kung asi thaduktuna chatkre Debinasu makoida babai tawraga mahaksu mahangkre hauji post credit sinda dimanasi surung manung do fazil lagi lairibasi ulamlaga sambala haribi movie si matang asde loisille mayang masakidi movie si matang asde loisille aina wari liba matamda soiki lankiba amdi sitanawdo bo yorbasu mayam na ngakpiu mayam na nungsibiduna gi channel nasibusu like comment amdi subscribe tawbiram hajai fare mayam matangi explanation da mu thengnarasi ngasi gi kainarasi bye bye